Kanglai News Channel gi ayuki paw yengbiriba pumnamakpu Romagurumayumna ikoknona kurumjeri. Ahanbada maruiba paw. Indiana Kukida Swgtli haina chingnarambadu Achumb Oirmle kokomi. NHCN gi wafam yumfam yaudabani. Police. India ge Security Agency kharana Kuki militant singda Swgtli haina chingnarambadu NHCN na fongdoragliba wafam asidagidi achumbani haina takle haina Coordinating Committee All Manipur Kokomina Fongdoragli. Kokomigi Media Coordinator Yumkhaibam Sujit Kumar Khumana Thadorakpa Cherol Aman Hai Manipur da Thoragliba Irang asida Chin Kuki Khulai Paiba Singna Indian Security Agency Singa Lautunaraga Khara Yaure Haibagi Khudam Changdam Sing Lepa Laitana Thoragli. Irang asida Manipur da Yamna Chauna Tangdu Laitada Thohanduna Miyoi Lising Kaya Lanjena duna lairibani. Irang asibu thohaliba Chin Kuki Khulai paiba sing asi tongan ba security agencies singna hakthengnana amadi nakoinana mateng pangduna lakli. Masina maram oiraga khulai paiba Chin Kuki group sing asina maitai misam angi mathakta akanba mawongda landaba ngamlaklibani. State asida hojik oiragliba phibam asi phurup maselgi lanatre masidi phurup amagi Khulai paiba singbu sijinaraga state asigi kanglup maselgi marakta lan thohanaba honabani haina mayek tenglakle. Security agency singna thengkhang kayarakta satharakliba thawongching asina makoigi aronba lalong adu mayek senghalakle. Haujikti achumba asengba adu miyamda khanghalaktuna state asida tangdu laitaba hanjilaknaba matam oire. Tha asigi Tarama thoida NHCN na Thadokiba press release amada Ukhrulgi SP na Kuki militant sing Swgtli hairiba wafam asi yamna lumna lawi. Haukiba kumja 2024 gi December 19 da Ukhrulgi SP na Shaktiman ani amadi Cup Truck ani da polam kaya marum haplaga CRPS camp da pibagi mahutta Molhal Kuki Village kauba Kuki militant singda oina piki hairi. Asigumba thawong asida security agency sing misam miyamna thamlamba thajaba adu mangsinlakle. Asumna agency sing asina Kuki militant sing sawgalaktuna itaida landahalle haibasi mayek senglakle. Maram asina India gi Home Ministry Manipur Security Advisor amadi Manipur gi DGP na atuba matamda miyam khangna Sandorakadabani. CRPF pigadaba polamsing adu Kuki militant sing na karigidamak pikibano. Operation asikanagi yathangdagi sathakibano amadi matungda asigumba thaudok amuk hana thoktanaba kari thawrang lokhatkani haibana chingbasing marik chumna khanghangadabani. Loinana independent inquiry ama chathaduna mara leibasing chairak pigadabani hairi. Nakal amaromda Manipur Police ki official account dagi hagalakpa post amada hai. Ukhrulgi SP na Kuki militant sing Swgtli haina NHCN da thadorakpa press release ama media da fongdoragliba asi yumfam yaudabani. BAF Kangpokpi District Police amadi Police order da khanghalakpa matung ina Molhang Kuki Village tamna haukiba December 12 da lakiba BSF team ama Ukhrul Police na guide tawkibani. Masida sunatana December 18 da khulasi maktada BSF security barrack sabada lakpa sinmi pumba truck singsu Ukhrul Police na escort tawkibale. Asigumba yumfam yaudaba aranba paw asi fongjinbana Manipur Police amadi SP gi mingchathihale. Maram asina state asida tangdu laitaba hanjilangnaba verify tawraga fongbiyo hairi. Yairipokta matam kaktana general strike haukre. Yairipok kaithel amadi akoibada dukan famlibasingda tongan-tonganba organization kayana puba thangba ngamlaroidaba demand kaya marum horakpagi mayokta Yairipok Shop Owners Welfare Association Yairipokta kaukiba matam kaktana general strike ngasi ayuk anganbadagi haukre. General strike asina maram oiraga
ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜ ꯑꯅꯤꯃꯛ ꯀꯩꯊꯦꯜ ꯀꯥꯅꯈꯤꯗ꯭ꯔꯦ꯫ ꯗꯨꯀꯥꯟ ꯄꯨꯝꯅꯃꯛ ꯊꯣꯡ ꯂꯣꯟꯅꯈ꯭ꯔꯦ ꯑꯃꯗꯤ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯃꯈꯜ ꯑꯃꯠꯇꯒꯤ ꯒꯥꯔꯤꯁꯤꯡ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯁꯧꯒꯠꯄꯁꯤꯡꯅ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯆꯠꯍꯟꯈꯤꯗ꯭ꯔꯦ꯫ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯌꯥꯏꯔꯤꯄꯣꯛ ꯁꯣꯞ ꯑꯣꯅꯔꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ. ꯁꯨꯔꯖꯅ ꯍꯥꯏ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯔꯥꯡ ꯊꯣꯛꯂꯕ ꯃꯇꯨꯡ ꯀꯨꯝꯖꯥ 2023ꯗꯒꯤ ꯍꯧꯔꯛꯄ ꯉꯁꯤ ꯐꯥꯎꯕ ꯁꯣꯞ ꯑꯣꯅꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯥ ꯇꯥꯅꯁꯨ ꯄꯥꯡꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯗꯤꯃꯥꯟ ꯀꯌꯥ ꯂꯦꯞꯇꯅ ꯇꯧꯕꯤꯔꯛꯄꯗꯒꯤ ꯇꯉꯥꯏꯐꯗꯅ ꯃꯇꯝ ꯈꯛꯇꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯕꯅꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ ꯁꯤꯟꯅꯗꯨꯅ ꯇꯝꯅꯅ ꯍꯥꯏꯖꯕ ꯅꯠꯆꯗꯦ꯫ ꯇꯧꯕꯇꯕꯨ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯈꯟꯕꯤꯗꯨꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯗꯤꯃꯥꯟꯁꯤꯡ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯔꯒꯅꯨ꯫ ꯃꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯒꯤ ꯌꯦꯡꯂꯒ ꯂꯥꯟ ꯂꯣꯏꯍꯟꯅꯤꯡꯗꯦ ꯒꯣꯕꯤꯟꯗꯥꯁ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ MP ꯑꯅꯤ ꯃꯥꯏ ꯄꯥꯛꯈꯤꯕ ꯑꯃꯗꯤ ꯂꯥꯛꯂꯤꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯗ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯪꯂꯥꯟꯗ ꯂꯩꯔꯤꯕꯁꯤꯡꯅ ꯃꯅꯤꯄꯨꯔ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯆꯪꯏ ꯍꯥꯏꯅ PWD ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯒꯥꯟꯉꯥꯏ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯤꯅꯤꯀꯣꯟ ꯀꯕꯨꯏ ꯈꯨꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯒꯥꯟꯉꯥꯏꯒꯤ ꯊꯧꯔꯝꯗ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ PWD ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯣꯛꯂꯤꯕ ꯂꯥꯟ ꯃꯅꯨꯡꯗ ꯑꯁꯤꯗ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯅ MP ꯑꯅꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤ꯫ ꯃꯊꯪ ꯇꯥꯔꯛꯄꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯗꯁꯨ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯪꯂꯥꯟꯗ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅ ꯃꯈꯣꯏꯅ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯄꯥꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯣꯠꯅꯔꯤꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ ꯂꯩꯉꯥꯛ ꯑꯁꯤꯗ ꯑꯁꯣꯏꯕ ꯊꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯠꯅꯕ ꯍꯧꯔꯒ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯃꯇꯝ ꯁꯥꯡꯊꯔꯛꯄꯅ ꯐꯨꯔꯨꯞ ꯑꯃ ꯑꯅꯤ ꯈꯛꯇ ꯅꯠꯇꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯦ꯫ ꯂꯥꯟ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯦ꯫ ꯍꯧꯖꯤꯛ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯄꯤꯕ ꯀꯥꯡꯕꯨ ꯀꯌꯥꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯋꯥꯔ ꯑꯣꯜ ꯗ꯭ꯔꯒꯁ ꯐꯨꯔꯨꯞ ꯑꯃꯈꯛꯀꯤ ꯃꯥꯌꯣꯛꯇ ꯇꯧꯕ ꯊꯕꯛꯂ? ꯅꯥꯔꯣꯜꯗ ꯆꯪꯁꯤꯜꯂꯛꯄꯁꯤꯡꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯆꯥꯛꯊꯨꯡ ꯃꯨꯟꯈꯤꯒꯗꯧꯔꯤꯕ ꯀꯌꯥ ꯑꯁꯤ ꯊꯤꯡꯅꯕ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯇꯧꯕ ꯐꯠꯇꯦ ꯍꯥꯏꯒꯗ꯭ꯔꯥ? ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯂꯥꯛꯂꯤꯕ ꯑꯁꯤ ꯊꯦꯡꯅꯅꯕ ꯔꯤꯁꯥꯔꯆ ꯐꯣꯔꯦꯁꯠꯅ ꯌꯨꯝ ꯁꯥꯖꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯨꯕ ꯑꯔꯥꯟꯕ ꯋꯥꯐꯝꯂ? ꯑꯁꯤꯒꯨꯝꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯀꯜꯍꯧꯅꯕ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯂꯥꯟ ꯍꯧꯔꯛꯂꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯅꯪꯃꯤꯟꯅꯔꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯑꯗꯨꯃꯛ ꯌꯥꯎꯗꯨꯅ ꯂꯥꯛꯂꯕ ꯆꯤꯡꯗ ꯀꯣꯏꯅ ꯄꯟꯁꯥꯕ ꯆꯤꯡꯃꯤꯅ ꯀꯣꯏꯅ ꯄꯟꯉꯥꯛꯄ ꯍꯥꯏꯔꯝꯕ ꯂꯝꯗꯝꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯥꯔꯣꯜꯗꯒꯤ ꯆꯪꯂꯛꯂꯤꯕꯁꯤꯡꯅ ꯄꯟ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕꯗ ꯂꯩꯉꯥꯛ ꯈꯛꯇ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯁꯤꯟꯅꯗꯨꯅ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯥꯟ ꯑꯁꯤꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯄꯨꯈ꯭ꯔꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯂꯥꯟ ꯌꯥꯎꯗꯅ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯍꯥꯟꯅꯒꯨꯝ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯅꯕ ꯍꯣꯠꯅꯕ ꯆꯪꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯒꯥꯟꯉꯥꯏ ꯀꯨꯝꯍꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯀꯕꯨꯏ ꯐꯨꯔꯨꯞꯀ ꯃꯩꯇꯩꯁꯤꯡꯒ ꯂꯩꯅꯕ ꯃꯔꯤ ꯀꯌꯥꯃꯔꯨꯝ ꯌꯥꯝꯅ ꯅꯛꯅꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯒꯥꯟꯉꯥꯏꯒꯤ ꯀꯨꯝꯍꯩꯅ ꯇꯥꯛꯂꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯗ ꯀꯕꯨꯏ ꯌꯥꯎꯗꯅ ꯃꯄꯨꯡ ꯐꯥꯕ ꯄꯨꯋꯥꯔꯤ ꯑꯣꯏꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯀꯕꯨꯏ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤꯕ ꯒꯥꯟꯉꯥꯏ ꯀꯨꯝꯍꯩ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯀꯕꯨꯏ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝꯗ ꯑꯅꯤ ꯊꯣꯛꯄꯤꯒꯤ ꯆꯠꯅꯕꯤ ꯑꯃ ꯎꯕ ꯐꯪꯂꯤꯕ ꯑꯁꯤꯗꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯥꯛꯂꯤꯕ ꯆꯍꯤꯁꯤꯡꯗꯗꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯒꯥꯟꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯍꯦꯟꯅ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ
ꯍꯣꯠꯅꯁꯤ꯫ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯅ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯅ ꯁꯦꯡꯂꯕ ꯌꯨꯉꯧ ꯀꯠꯇꯨꯅ ꯍꯧꯗꯣꯛꯂꯒ ꯈꯨꯜ ꯑꯁꯤꯒꯤ ꯅꯍꯥ ꯑꯍꯨꯝꯅ ꯃꯩ ꯏꯠꯇꯨꯅ ꯍꯧꯗꯣꯛꯈꯤꯕ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯀꯕꯨꯏ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝꯅ ꯖꯒꯣꯏ ꯏꯁꯩ ꯁꯛꯇꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯒꯥꯟꯉꯥꯏ ꯍꯧꯔꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯦꯟꯗ ꯑꯦꯟꯗ ꯔꯤꯁꯣꯔꯁꯦꯁ ꯃꯪꯒꯣꯜꯖꯥꯎ ꯀꯥꯃꯩ, ꯃꯣꯏꯔꯥꯡꯒꯤ MLA ꯊꯣꯉꯥꯝ ꯁꯥꯟꯇꯤ ꯑꯃꯗꯤ ꯀꯨꯝꯕꯤꯒꯤ MLA ꯁꯅꯆꯝ ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯃꯤꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯂꯣꯏ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯤꯔꯛꯂꯤꯕ ꯃꯔꯥꯜ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯁꯦꯡꯗꯣꯔꯛꯈꯤꯒꯅꯤ꯫ ꯕꯤꯔꯦꯟ ꯍꯧꯔꯛꯐꯝ ꯂꯩꯇꯕ ꯄꯥꯔꯤ ꯄꯨꯔꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯧꯕ ꯊꯕꯛ ꯀꯩꯗꯧꯉꯩꯗ ꯃꯥꯏ ꯄꯥꯛꯂꯣꯏ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯔꯥꯝꯖꯤ ꯈꯨꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯒꯥꯟꯉꯥꯏꯒꯤ ꯊꯧꯔꯝꯗ ꯆꯤꯐ ꯒꯦꯁ꯭ꯠꯀꯤ ꯋꯥꯔꯣꯜ ꯊꯝꯂꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯏꯁꯥ ꯏꯁꯥꯅ ꯑꯄꯥꯝꯕ ꯂꯥꯏꯅꯤꯡ ꯆꯠꯂꯕꯁꯨ ꯃꯁꯥꯒꯤ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯆꯠꯂꯝꯕ ꯂꯤꯛꯂꯝꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯕ ꯆꯨꯝꯒꯅꯤ꯫ ꯍꯧꯔꯛꯐꯝ ꯂꯩꯇꯕ ꯑꯃꯗꯤ ꯄꯥꯔꯤ ꯄꯨꯔꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯤꯡꯅ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ, ꯃꯈꯣꯏꯒꯤ ꯄꯟꯊꯨꯡ ꯃꯔꯝ ꯆꯥꯕ ꯑꯣꯏꯔꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯡꯅ ꯇꯧꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯂꯕꯁꯨ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯀꯥꯎꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯤꯒ ꯂꯥꯏꯒ ꯁꯝꯅꯔꯤꯉꯩꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯂꯧꯔꯛꯈ꯭ꯔꯕ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯋꯥꯔꯤ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯒꯤ ꯈꯣꯡꯈꯨꯜ ꯂꯤꯅꯕ ꯍꯣꯠꯅꯗꯦ꯫ ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯍꯩꯄꯧꯖꯥꯗꯣ ꯅꯪꯒꯤ ꯃꯤꯇꯝ ꯁꯥꯔꯒ ꯂꯥꯏꯒꯨꯝ ꯂꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯒꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯐꯤꯖꯦꯠ ꯆꯥꯛꯆꯥꯁꯤꯡ ꯑꯃꯗꯤ ꯑꯁꯤ ꯀꯨꯞꯅ ꯌꯦꯡꯂꯨꯔꯕꯗꯤ ꯅꯛꯅꯕ ꯃꯔꯤ ꯑꯣꯏꯅ ꯂꯩꯅꯩ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯩꯅꯔꯤꯕ ꯑꯆꯦꯠꯄ ꯃꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯂꯥꯞꯅꯍꯟꯅꯕ ꯁꯤꯜꯂꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯃꯥꯏ ꯄꯥꯛꯍꯟꯒꯨꯝꯁꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯔꯛꯐꯝ ꯍꯪꯒꯠꯅ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯊꯥꯖꯕꯅꯤ꯫ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅ ꯍꯣꯠꯅꯕꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯂꯝꯗꯝ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯕ ꯐꯨꯔꯨꯞꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯄꯨꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯊꯕꯛ ꯇꯧꯔꯕꯗꯤ ꯃꯅꯤꯄꯨꯔꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯀꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯂꯩꯇꯕꯒꯤ ꯃꯃꯤ ꯇꯥꯗꯕ ꯅꯠꯇꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤꯅꯤ ꯍꯥꯏꯅ ꯈꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯃ ꯑꯣꯏꯅ ꯍꯦꯟꯅ ꯊꯧꯗꯥꯡ ꯂꯧꯍꯟꯅꯤꯡꯉꯤ꯫ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯄꯨ ꯑꯣꯏꯍꯟꯁꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N.Birenꯅ ꯃꯈꯥ ꯇꯥꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇꯔ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯔꯖꯤꯠ, ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯃꯤꯅꯤꯁꯇꯔ ꯑꯋꯥꯡꯕꯧ ꯅꯤꯎꯃꯥꯏ, ꯍꯤꯜ ꯑꯦꯔꯤꯌꯥꯗ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ ꯗꯤꯄꯨ ꯒꯥꯡꯃꯩ, ꯄꯥꯠꯁꯣꯏ AC ꯒꯤ MLA A.Kꯦꯕ, ꯇꯃꯦꯡꯂꯣꯡ AC ꯒꯤ MLA ꯆꯥꯟꯍꯦꯝꯂꯨꯡ ꯄꯥꯟꯃꯩ ꯑꯃꯁꯨꯡ ꯀꯛꯆꯤꯡ AC ꯒꯤ MLA M. ꯔꯥꯃꯦꯁ꯭ꯋꯔꯁꯨ ꯄ꯭ꯔꯦꯁꯤꯗꯤꯌꯝ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯀꯨꯀꯤꯗ ꯂꯥꯜꯍꯧꯂꯨꯞ ꯑꯃꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯈꯔ ꯄꯤꯈꯤ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯤꯔꯛꯂꯤꯕ ꯃꯔꯥꯜ ꯑꯗꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯁꯦꯡꯗꯣꯛꯈꯤꯒꯅꯤ꯫ ꯂꯩꯉꯥꯛ ꯑꯃ ꯆꯂꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯔꯣꯟ ꯑꯊꯨꯞ ꯀꯌꯥ ꯑꯃꯁꯨ ꯊꯝꯗꯕ ꯌꯥꯗꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯕꯨ ꯄꯨꯊꯣꯛꯇꯨꯅ ꯐꯣꯡꯗꯣꯛꯂꯒ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯃꯔꯥꯜ ꯁꯤꯕ ꯍꯥꯏꯕꯁꯤꯃꯗꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯇꯝ ꯄꯨꯝꯕꯗ ꯇꯧꯗꯨꯅꯇ ꯂꯥꯛꯂꯕ ꯊꯕꯛꯅꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯁꯤꯡꯅꯕ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯂꯩꯉꯥꯛ ꯑꯁꯤ ꯆꯥꯎꯈꯠ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯥꯡꯖꯤꯜ ꯇꯥꯅ ꯆꯪꯁꯤꯜꯂꯛꯄ ꯍꯧꯔꯤ꯫ ꯉꯔꯥꯡꯃꯛꯇꯗꯁꯨ ꯃꯔꯥꯝꯗ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯗꯤꯚꯦꯂꯞꯃꯦꯟꯠꯒꯤ ꯄ꯭ꯔꯣꯖꯦꯛꯠ ꯀꯌꯥꯃꯔꯨꯝ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯇꯅ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯕ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯔꯤ꯫